ꯃꯥꯗꯤ ꯐꯅꯤꯗ ꯇꯥꯒ꯭ꯔꯣ ꯑꯩ ꯇꯥꯒ꯭ꯔꯣꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯦ ꯀꯩ ꯋꯥꯔꯤꯅꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯦ ꯆꯠꯂꯒꯦꯀꯣ ꯌꯥꯔꯣꯏꯌꯦ ꯑꯁ ꯃꯤ ꯃꯥꯡꯗ ꯄꯥꯏꯔꯛꯀꯅꯨꯁꯦ ꯐꯖꯗꯦ ꯃꯤꯅ ꯎꯔꯒ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯥꯒ꯭ꯔꯣ ꯉꯥꯏꯈꯣꯕ ꯑꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ ꯂꯥꯛꯑꯣꯕ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤ ꯂꯥꯛꯑꯣꯕ ꯇꯧꯏꯁꯤꯕꯣ ꯑꯁ ꯃꯤ ꯃꯥꯡꯁꯤ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯂꯥꯛꯑꯣ ꯑꯗꯨꯁꯦ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯗ ꯍꯥꯏꯔꯛꯑꯣ ꯇꯥꯒ꯭ꯔꯣ ꯑꯩ ꯇꯥꯒ꯭ꯔꯣꯕꯨ ꯅꯨꯡꯁꯤ ꯑꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯒꯤ ꯅꯇꯧꯗꯨꯒ ꯑꯣ ꯑꯩꯁꯦ ꯄꯪꯂꯩ ꯂꯩꯕꯁꯤꯗ ꯅꯪꯅ ꯊꯤꯁꯤꯅꯤꯅꯦ ꯅꯪꯅ ꯊꯤ ꯈꯟꯕꯩꯅꯦ ꯑꯩꯅ ꯀꯦꯔ ꯊꯣꯛꯂꯛꯏꯁꯦ ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯣꯡꯃꯒꯤꯅꯦ ꯀ꯭ꯋꯥꯁꯦ ꯃꯇꯞ 2-3 ꯆꯥꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯒꯣꯔꯣ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯑꯃꯁꯤꯅ ꯆꯤꯡꯂꯩꯃꯅꯤꯅꯦ ꯇꯟꯖꯥꯗꯤ ꯆꯞ ꯆꯥꯔꯦ ꯂꯦꯝꯅ ꯃꯥꯡꯍꯟ ꯂꯩꯔꯝꯕ ꯅꯠꯇꯦ ꯈꯪꯉꯤ ꯍꯣ ꯂꯩꯀꯥꯏ ꯎꯛꯇꯕꯤ ꯐꯥꯔꯦ ꯀꯅꯥ ꯂꯩꯒꯦ ꯀꯩꯅꯥ ꯀꯠꯁꯦ ꯂꯩꯀꯥꯏ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯑꯝꯇꯕꯨ ꯌꯦꯡꯈꯤꯒꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ Wangang biar ko wangang bantero kena lagi. Kau ni lagi pering tu bro kena kedam ni ko kena. Mabo Hey, kay daw re? Mabo tising na ito kay nakalaw Ha? Kay no hay si bo? Asing ba iro? Asing bay ni Mamang lay bunda As, kamay taw ni. Kay no hay si bo? Ang kasa sila. Lay pore. Pore. Hindi thorang ngore Karay dro ying isi bo ni sile hana kan. Ai kamay mi mang twang khang da ba lai kai lai khang da ba pa lai khang da ba. Ay, gisagi laibak siya kanino. Paninda ko. Ingaw-ngaw na laysabay siya ni. Hujuk mana tawdoy si kanino. Ngayon ko lang nalagay. Kanam tatrome. Hindi! As kaidaruge pangaw ko ito ba Ako'y tayay do. Chengleima ka mamang laibungda kaya nakalaw na ba? As elo ito sidi As kay no ba daw dorisibo Ipamlonggi minahangaga ay kay hay na kumduno ba As Nang da nati eh. Marunong pa mamang sida may tama mitre. Mapan kasi tok dalam ni. Nang putam na noomi, litani mi. Si mangay da na mo'y tacho namda na kay nakal halida na Nang se, ngami he. Tawge kan gi batabag se, hekta tawi. ay naghangi ba tabak amata tawda na tokte sidagidi ay natorok pa tabak mayam do ying Kay daw ba nang stagidi? Chengleima se sida leirabanina moy thin tawda na makhoi yarai balan thumsing do ai khoi gi oina ba tawdoi ni ne aduga khudom bisina leyaga siznage Ibe manang chekti chakchalore. Matang gi nupi di oibani ko. Kari angang mana kay do bangam doi ba ying oina torok pa do
lam hende helagana ikhutchana warakpa taredana ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯗꯤ ꯁꯦꯟꯅꯕ ꯌꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯃꯣꯏꯇꯥꯆꯣ ꯑꯩꯅ ꯐꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯣ ꯐꯔꯦ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯑꯝꯇ ꯂꯣꯏꯁꯜꯂꯨꯒꯤꯒꯦ ꯇꯧꯏꯖꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯧ ꯂꯥꯛꯄꯗꯒꯤꯅꯦ ꯊꯕꯛꯀꯁꯦ ꯌꯥꯝ ꯀꯣꯝꯃꯦ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯍꯦ ꯆꯥꯛꯀꯗꯣ ꯁꯠ ꯊꯣꯡꯗꯣꯛ ꯃꯝꯕꯒ ꯆꯥꯕ ꯌꯥꯅꯕ ꯏꯟꯖꯥꯡꯒꯗꯣ ꯍꯥꯎꯍꯜꯂꯨꯀꯣ ꯍꯦ ꯀꯩꯅꯣ ꯅꯃꯤꯠꯀꯗꯨꯗ ꯌꯦꯡꯉꯤꯗꯨꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯊꯛ ꯈꯥ ꯈꯔ ꯌꯦꯡꯉ ꯉꯥꯡꯉꯣ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤ ꯑꯣ ꯊꯧꯒꯜ ꯑꯃꯨꯛ ꯄꯥꯝꯕꯤꯔꯤꯔꯣ ꯍꯣꯏ ꯅꯪꯅ ꯍꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯝꯕꯗꯤ ꯑꯩꯅ ꯈꯔ ꯍꯥꯜꯂꯤ ꯑꯗꯨꯅ ꯇꯥꯛꯄ ꯇꯥꯕ ꯑꯩꯁꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯏꯆꯦꯁꯦ ꯌꯥꯝ ꯐꯥꯎꯔ ꯃꯥꯜꯂꯦꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ 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 ꯅꯈꯨꯠꯀꯥꯁꯦ ꯂꯩꯊꯦꯛꯀꯦꯗ ꯃꯁꯤ ꯑయ్ꯌꯣ ꯇꯥꯃꯣ 예, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯕꯣ? 이제는 이거 프레미니네. ꯏꯇꯩꯃ ꯑꯍꯟꯅꯔꯣ ꯀꯅꯥꯅꯅꯣ? 이제 알만하니네. ꯍꯩ, ꯃꯤꯒꯤ ꯅꯨꯄꯥ ꯐꯨꯗ ꯃꯃꯤꯡ ꯆꯠꯂꯤ ꯅꯨꯄꯤꯁꯤꯕꯨ ꯀꯩꯗꯧꯀꯟꯅ ꯍꯧꯔꯤꯅꯣ? 야로 아이디 따도는 포르거든요. ꯑꯩꯅ ꯀꯃꯥꯏ ꯐꯨꯔꯨꯗꯣꯏꯅꯣ? ꯑꯁꯤꯒꯤ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯃꯨꯊꯤꯒꯥꯏꯗꯣ ꯃꯥꯅ ꯐꯨꯕꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯤꯅꯦ. 아도이죠. 아스 나이. ꯍꯣꯏꯁꯦ, ꯂꯥꯎꯁꯦ ꯂꯥꯎꯁꯦ. ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯎ. 공지주 이크럽게 놈 떠오르네. ꯊꯕꯛ ꯉꯥꯛꯇ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯏꯆꯥꯗꯣ ꯂꯩꯖꯔꯝꯃꯗꯤ ꯃꯇꯦꯡ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯥꯡꯗꯧꯅꯦꯕ ꯀꯣꯛꯄꯨ ꯉꯥꯎꯏꯗ ꯏꯊꯟꯗ ꯑꯩ ꯁꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯝꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ ꯀꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪꯕꯣ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯗ ꯂꯧꯈꯠꯇ꯭ꯔꯗꯤ ꯆꯪꯕ ꯇꯧ ꯍꯩꯇꯦ ꯍꯥꯏꯕ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏ ꯂꯩꯈꯤꯗꯣꯏꯅꯣ ꯑꯗꯨꯗꯥ ꯈꯪꯗꯦ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯄꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯎꯟꯄꯣꯠꯇꯨꯁꯨ ꯎꯠꯂꯣ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯣ ꯑꯩ ꯂꯩꯔꯨꯒꯦ ꯑꯩꯁꯨꯅꯦ ꯏꯆꯥꯕꯨ ꯂꯧꯈꯠꯀꯦꯅ ꯈꯜꯂꯤꯕꯅꯤ ꯊꯕꯛꯁꯦ ꯈꯔ ꯆꯤꯟꯕꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯒ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗꯥ ꯈꯪꯗꯦ ꯑꯊꯨꯕꯤꯗ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯂꯣ ꯍꯣꯏ ꯍꯣꯏ ꯅꯪꯁꯦ ꯁꯣꯏꯗꯅ ꯂꯧꯈꯠꯄꯤꯅꯤ ꯏꯃꯥꯅ ꯅꯅꯦꯝꯒꯤꯅꯦ ꯐꯤꯔꯣꯏꯒ ꯂꯣꯏꯗꯕꯗꯣ ꯑꯗꯨꯗ ꯏꯃꯥꯁꯨ ꯈꯟꯕꯩ ꯋꯥꯅꯤꯗ ꯈꯪꯗꯦ ꯈꯪꯗꯦ ꯃꯤꯅꯅꯦ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯔꯝꯕꯅꯦꯕ ꯆꯠꯂꯔꯣꯏꯒꯦ ꯏꯆꯥꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯎꯒ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯂꯥꯛꯑꯕ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯥꯎ ꯍꯜꯂꯛꯑꯦ
ꯈꯔ ꯉꯟꯅ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡꯗꯩ ꯍꯜꯂꯛꯑꯒꯦ. ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦ. ꯍꯣꯏ. ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯤꯒ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ? ꯑꯩ ꯆꯪꯉꯒꯦ. ꯑꯁ. ꯑꯩ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯖꯥꯠꯅꯣ? ꯑꯩ ꯅꯨꯄꯤ, ꯑꯩꯒꯤ ꯄꯔꯁꯇꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯅꯪꯕꯨ ꯎꯕ꯭ꯔꯣ? ꯍꯣꯡꯉꯝꯗ꯭ꯔꯦ. ꯅꯊꯟꯗ ꯊꯤꯔꯒ ꯂꯥꯎ. ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ. ꯆꯦꯡꯂꯩꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯈꯣꯡꯒꯣꯜ ꯇꯥꯔꯤꯕ? ꯃꯄꯨꯔꯣꯏꯕꯅ ꯆꯠꯂꯝꯗꯥꯏꯗ ꯑꯋꯥꯠ ꯑꯄꯥꯒ ꯍꯪꯗꯅ ꯀꯌꯥꯗ ꯆꯪꯈꯣꯟꯅ ꯄꯥꯜꯂꯤꯕ? ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯜꯂꯕꯅꯤ. ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯈꯪꯉꯤꯕꯅꯤ. ꯅꯣꯡꯃꯇ ꯆꯥꯛꯁꯥ ꯄꯤꯖꯔꯒ ꯆꯠꯂꯒꯅꯤ ꯈꯪꯕ ꯅꯠꯇꯦ. ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦꯀꯣ. ꯑꯩ ꯉꯥꯏꯗꯨꯁꯨꯅꯦ ꯅꯁꯥꯅ ꯈꯔ ꯈꯔ ꯇꯧ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ. ꯍꯣꯏ, ꯀꯨꯏꯔꯦꯗ ꯆꯥꯛꯀꯗꯣ ꯆꯥꯔ ꯆꯠꯀꯦ ꯍꯥꯏꯕ ꯐꯪꯗꯕ. ꯍꯣꯔꯦꯟꯅꯦ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯆꯥꯔꯨꯔꯣ. ꯍꯣꯏ. ꯑꯩ ꯆꯠꯂꯦꯀꯣ. ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯑꯥꯎ. ꯆꯥꯛꯁꯤ ꯂꯣꯏꯔꯦ. ꯈꯔ ꯆꯥꯔ ꯆꯠꯄꯤꯔꯣ. ꯑꯩ ꯆꯥꯃꯨꯛ ꯆꯥ ꯂꯩꯔꯗꯤ ꯑꯩꯅ ꯎꯅꯒꯦ ꯈꯜꯂꯤꯕ ꯃꯤꯗꯣ ꯐꯪꯉꯔꯣꯏ. ꯑꯗꯣ ꯅꯪ ꯑꯩ ꯉꯥꯏꯔ ꯂꯩꯕꯗꯣ ꯉꯥꯏꯒꯅꯨꯀꯣ. ꯆꯠꯊꯣꯛꯑꯝꯃꯨꯀꯣ. ꯅꯁꯥꯗꯣ ꯋꯥꯅꯦꯕ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ. ꯑꯗꯣ ꯐꯠ ꯂꯥꯛꯎꯀꯣ. ꯍꯣꯏ. 이제 ꯑꯩꯗꯤꯅꯦ ꯆꯦ ꯆꯦꯡꯂꯩꯃꯁꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯉꯣ. ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯒꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯄꯝꯗꯕ ꯋꯥꯅꯤ. ꯀꯜꯂꯛ ꯇꯨꯝꯄꯦꯜ. ꯑꯩꯁꯨꯅꯦ ꯃꯁꯤꯒꯤ ꯃꯧ ꯁꯣꯏꯅꯥꯎꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ. 이제 ꯈꯟꯅꯕꯒ ꯍꯧꯔꯨꯅꯨꯀꯣ. ꯅꯍꯥꯟ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯥꯅ ꯂꯩꯈꯥꯏꯗꯅꯅꯦ ꯆꯥꯛꯀ ꯆꯥꯕ ꯌꯥꯝ ꯌꯥꯗ꯭ꯔꯦ. ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯃꯥ. ꯂꯩꯁꯥꯕꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ. ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯩ. ꯍꯩꯃꯥ, ꯏꯅꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯁꯤꯗ ꯍꯣꯏ, ꯂꯥꯛꯑꯝꯃꯤꯔꯣ? ꯂꯥꯛꯏꯅꯦ. ꯏꯅꯦ ꯁꯤꯗ ꯐꯝꯁꯦ. ꯌꯥꯔꯦ. ꯏꯅꯦ, ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯨ ꯍꯣ, ꯅꯣꯏ ꯃꯌꯥꯝꯁꯦ ꯎꯗ ꯀꯨꯏꯔꯦꯅ ꯂꯥꯛꯏꯅꯦ. ꯅꯅꯝ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ? ꯏꯅꯝꯃꯗꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯈꯤꯕꯅꯦ. ꯍꯩꯃꯥ, ꯃꯥꯕꯨ ꯂꯧ ꯀꯨꯝꯕꯒ ꯍꯩꯔꯕ꯭ꯔꯅꯦ? ꯇꯌꯥꯏꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯦꯕ. ꯑꯗꯨ ꯍꯜꯂꯛꯃꯟꯗꯦꯅ ꯏꯅꯝꯃꯅ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕ ꯆꯠꯈꯤꯕꯅꯦ. ꯑꯣ. ꯉꯥꯏꯈꯣꯅꯦ ꯊꯥꯖ. ꯅꯣꯏ ꯏꯅꯝꯃꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯍꯩꯕ꯭ꯔꯕ? ꯑꯩꯗꯤ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯦꯃꯤ. ꯍꯩꯒꯦ ꯏꯅꯦ, ꯏꯅꯝꯃꯅ ꯉꯥꯛꯇꯅꯦ. ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯦ, ꯑꯁꯤꯗ ꯊꯥꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ. ꯍꯥꯏꯅꯔꯤꯉꯩꯗ ꯏꯅꯦ ꯇꯨ ꯏꯅꯝꯃꯒ ꯇꯌꯥꯏꯒ ꯂꯥꯛꯑꯦ. ꯑꯣ, ꯂꯥꯛꯑꯦꯅꯦ ꯃꯣꯕꯥꯅꯤꯗꯤ. 이마. 야래. ꯏꯃꯥ, ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ? 이자 우다 꾸이리에나 라이니네. 하영디네. 이자가 타자가 싹가 오게나 이만 하이브 라이니네. ꯑꯣ. 이붕어. 나선가네. ꯆꯦꯡꯂꯩꯃꯒꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯍꯥꯏꯐꯦꯠ ꯆꯥꯛ ꯆꯥꯕꯒꯤ ꯊꯤꯟꯕꯤꯔꯛꯑꯣ. ꯅꯪꯒꯤ ꯊꯕꯛꯅ ꯀꯅꯥꯒꯤꯗ ꯆꯠꯂꯤꯕ? 이마, 이네 ꯆꯧꯕꯤꯒ ꯇꯥ ꯇꯣꯃꯥꯜꯒꯒꯤ ꯄꯥꯏꯔꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯐꯥꯔꯝꯗꯤ ꯀꯅꯥ ꯌꯦꯡꯁꯤꯜꯂꯤꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯅ ꯌꯦꯡꯖꯟꯅꯦꯒꯦ? ꯅꯪ ꯇꯥ ꯐꯩꯖꯥꯎꯒ ꯃꯥꯃ ꯅꯟꯗꯣꯅꯤꯗꯅ. ꯑꯁ, ꯃꯥꯃ ꯅꯟꯗꯣꯗꯤ ꯌꯨ ꯌꯥꯝ ꯊꯛꯇꯥꯏꯅꯦ. ꯑꯗꯣ ꯑꯩꯈꯣꯏ ꯐꯥꯔꯝꯗꯩ ꯇꯥꯟꯊꯣꯛꯈꯣ. ꯍꯦ! ꯃꯁꯤꯅ ꯉꯥꯡꯕꯁꯤꯗꯤ ꯃꯥ ꯇꯥꯟꯊꯣꯛꯑꯗꯤ ꯐꯥꯝꯗꯤ ꯀꯅꯥꯅ ꯌꯦꯡꯁꯟꯗꯣꯔꯤꯕ? ꯇꯥꯒ꯭ꯔꯣ ꯂꯩꯔꯤꯁꯤꯗꯤ. ꯃꯥ ꯇꯧꯍꯟꯁꯤ ꯀꯩꯅꯣ. ꯅꯌꯥ ꯅꯨꯄꯥ ꯃꯔꯝ ꯃꯣꯛꯄꯝ ꯂꯩꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯁ. ꯑꯌꯥ. ꯐꯥꯝꯗꯨꯗ
Ibungona ahing lehanbadi ay nuwaiti. Noy mama nandona dum tawjasano. Imazu ahal loire. Lawsing pham yengsanba ngamdre. Mana loin tawgrabani. Khoi masidi yam phamankre. ꯏꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦꯀꯣ Ho ho ho. Imaugi sa thakke. ꯑꯗꯣ ꯏꯃꯥ ꯃꯥꯅ ꯁꯤꯗ ꯑꯐꯪ ꯑꯐꯪ ꯁꯨꯗꯅ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. Hoide he. Hujikti isagi iya afaba ama leirabasibu. Kaidawrunege. Iyada loin sinaraga lore. Yare ko. ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯁꯦꯟ ꯈꯔ ꯌꯥꯎꯔꯗꯤ ꯄꯤꯔꯝꯃꯨ. Imagi leiriba khudingmakse isaga iyagagi ngaktani. Do ibungo Goro. Hayang angang hagi sa kaubase nangsu lakminno. Isaga imaga ne lawsinggi matangda wari sakadaba mayam leiko. Hoi ima, soidana laksage. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯍꯩꯃꯥ ꯏꯅꯦ ꯏꯅꯦ ꯂꯥꯛꯑꯝꯃꯤꯔꯣ Haima laamine. ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯅꯦ ꯃꯥꯜꯂꯤꯗꯨꯅꯤꯅꯦ ꯑꯗꯣ ꯆꯥꯅꯕ ꯀꯩꯝ ꯄꯣꯛꯇ꯭ꯔꯣ Haima aidi noi lei khangdabanina kaim pora hogdre. ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯄꯨꯔꯛꯑꯣ Ho ho ho. ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ